driver singna thawai kobakta haptuna honaribasi miyam pumnamakini National Highway to Thingjinkhibana maramoiduna driver kaya wabana kham thengle haina All Manipur Road Transport Driver and Motor Worker Union gi Secretary Maimom Anil na fongdokre wafam masing asi association asina National Highway to Imphal Dimapur lambi gi Maharabi manakta numit mga nirom panduna layriba gari singi driver singna thengnariba awaba kharada oirabasu koktanaba pandamda sing thau thum alu ising na singbasing mateng pangbagi khongsatta fongdokkibani mahakna makha taraduna hai Hauzik National Highway 2 da lambi thingbana maramoiduna ti khulenda pot porakpa Imphal yaukodaba gari sanirom amasung lairodana gari samaga marfurom panduna leiri gari sing asida hidak langthak yauna nongmada sangraba yadraba polam kaya yauri gari sing na purakpa tilhau aluna chingbasing patpa pumbagi fibamda leire driver kaya lambida panduna numit mga nirom lairakpa sina awaba kaya mayoknare hiram masida lengang na tabak lokhat pinaba mahak na makatana fungdukhi